ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯧ ꯑꯐꯥꯎꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯁꯤ ꯏꯪꯈꯣꯜꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯤ ꯐꯧꯅꯅꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯨꯈꯤꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯂꯧꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯤꯡꯈꯠ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯩ꯫ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯈ꯭ꯔꯦꯗꯀꯣ ꯔꯥꯁꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯆꯕ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯍꯥ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯃ ꯍꯦꯛ ꯂꯧꯁꯤꯜꯂꯛꯇꯅ ꯃꯅꯦꯝ ꯑꯩ ꯐꯥꯎꯕ ꯃꯥꯒꯤ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯦꯗꯅ ꯁꯦ꯫ ꯏꯆꯥꯁꯤꯁꯨ ꯍꯥꯟꯅꯗꯤ ꯐꯅꯌꯥꯝ ꯐꯈꯤꯕꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ꯫ ꯇꯪꯈꯥꯏ ꯁꯤꯕ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯗ ꯏꯆꯥ ꯑꯁꯤ ꯊꯝꯂꯒ ꯎꯔꯨ ꯍꯦꯛꯇ ꯎꯪꯈ꯭ꯔꯦꯗꯅ ꯁꯦ꯫ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯃꯧ ꯑꯁꯤꯅ ꯑꯣꯏꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯂꯩꯔꯦꯅꯦ ꯁꯦ꯫ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯔꯨꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯕ꯫ ꯏꯃꯧꯅꯤ ꯍꯥꯏꯖꯕꯇꯅꯤ, ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤꯀꯣ꯫ ꯑꯩꯗꯤ ꯃꯁꯦ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯁꯤꯔꯝꯗꯥꯏ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯂꯥꯛꯅꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯑꯁꯤꯔꯣ ꯁꯤꯔꯕ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯍꯥꯏꯕꯗꯣ, ꯏꯃꯧ ꯑꯐꯕ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯧꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯣꯡꯅꯝ ꯆꯥꯗꯕꯤ ꯃꯧ ꯃꯆꯥ ꯑꯃꯅ ꯎꯔꯗꯨꯅ ꯂꯛꯅꯔꯛꯏ꯫ ꯍꯩꯃꯥ ꯏꯃꯥꯕꯣ, ꯏꯆꯦꯒꯤ ꯐꯤꯔꯣꯜ ꯂꯧꯁꯤꯟꯕꯤꯔꯤꯔꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯃꯃꯧ ꯅꯤꯡꯈ꯭ꯔꯦꯗꯀꯣ ꯏꯃꯥꯕꯣꯛꯇꯤ꯫ ꯍꯅꯨꯊꯪꯁꯤꯗ ꯅꯃꯧꯒꯤ ꯁꯦꯕꯥꯒ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯌꯥꯝ ꯐꯩ꯫ ꯑꯩꯈꯣꯏꯁꯨ ꯏꯃꯥꯕꯣꯛꯀꯨꯝꯕꯤ ꯏꯅꯦꯝ ꯑꯃꯇꯪ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯒꯦꯀꯣ ꯏꯃꯥꯕꯣ꯫ ꯃꯁꯤꯒꯤ ꯃꯧ ꯍꯥꯏꯉꯝ ꯇꯧꯉꯝꯕꯤ ꯑꯁꯦ ꯑꯁꯤꯅ ꯑꯃꯨꯛ ꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯃꯁꯨ ꯃꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯍꯦꯛ ꯎꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯁꯦ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯅꯤꯀꯣ ꯃꯁꯦ꯫ ꯃꯁꯛ ꯑꯁꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯍꯣꯏ ꯏꯃꯥꯕꯣ, ꯅꯃꯧꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯕꯤꯗ꯭ꯔꯕꯣ? ꯀꯩꯒꯤꯅꯣ ꯋꯥ ꯂꯥꯡꯒ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ? ꯑꯣ ꯕꯦꯝꯃ, ꯇꯥꯏ ꯏꯅꯦ ꯂꯣꯏꯅꯃꯛ ꯇꯥꯏ꯫ ꯑꯩꯅꯦ ꯅꯍꯥꯁꯦ ꯄꯪꯗ꯭ꯔꯤ꯫ ꯕꯦꯝꯃ, ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯁꯤꯗ ꯌꯦꯡꯗꯨꯅꯇ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯎꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣꯕ? ꯏꯃꯥꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯃꯤꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯌꯥꯝꯅ ꯌꯦꯡꯒꯟꯕꯤꯗꯧꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯤꯗꯨꯗꯤ ꯐꯖꯃꯟꯗꯦꯗ ꯏꯃꯥꯕꯣꯛ꯫ ꯑꯩꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯇꯧꯖꯕꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯁꯨꯝ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯣꯛꯇꯤ ꯑꯩꯉꯣꯟꯗꯒ ꯌꯥꯝꯅ ꯃꯂꯣꯝꯒꯁꯨ ꯊꯝꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯣ ꯊꯝꯖꯗꯦ꯫ ꯏꯃꯧꯗꯕꯨ ꯀꯔꯤꯒꯤ ꯃꯂꯣꯝ ꯊꯝꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯑꯗꯨꯒꯨꯝꯕꯒ ꯍꯩꯅꯖꯗꯦ꯫ ꯑꯩꯁꯨꯅꯦ ꯏꯃꯧꯕꯨ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯏꯃꯦ? ꯁꯥꯎꯖꯗꯦ, ꯏꯇꯤꯛꯀ ꯂꯩꯖꯗꯦ꯫ ꯏꯃꯥꯕꯣ, ꯑꯗꯨꯗꯤ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ꯫ ꯏꯆꯦꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯣ ꯅꯤꯡꯊꯤꯅ ꯂꯧꯁꯤꯟꯕꯤꯍꯧꯔꯣ, ꯍꯣꯔꯦꯟ ꯐꯨꯕꯤꯗꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯃꯆꯥ ꯑꯗꯣ ꯃꯆꯨꯞꯀ ꯂꯩꯗꯨꯅ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯁꯤꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯍꯥꯏꯖꯔꯛꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯛ ꯑꯁꯤ ꯅꯨꯡꯁꯤꯗꯕꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯂꯤꯕꯁꯤꯕꯨ꯫ ꯏꯃꯧꯁꯨ ꯉꯥꯏꯔꯦ, ꯃꯤꯒꯤ ꯃꯃꯧꯁꯨ ꯉꯥꯏꯔꯦ, ꯑꯃꯅ ꯇꯥꯗꯦ ꯑꯃꯅ ꯋꯥꯠꯇꯦ꯫ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤꯅꯦ, ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯐꯕꯤ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯅꯕ ꯍꯣꯠꯅꯖꯩꯗꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯦꯝꯁꯤꯡ ꯑꯗꯨꯅꯅꯦ ꯃꯈꯣꯏꯒꯤ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯌꯥꯅꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯅꯔꯦ꯫ ꯃꯧꯁꯤꯡ ꯑꯗꯨꯅ ꯌꯥꯅꯅꯕ ꯆꯠꯇꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯍꯦꯛ ꯆꯠꯍꯧꯗꯕꯗ ꯃꯧꯁꯤꯡ ꯑꯗꯨꯅ ꯃꯅꯦꯝꯅꯤ កាꯏꯅ ꯈꯟꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯐꯨꯕꯒ ꯆꯩꯕꯒ ꯍꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯗꯤꯅꯦ ꯁꯤꯕ ꯉꯝꯗꯕꯒꯤ ꯂꯩꯔꯕꯅꯤꯀꯣ ꯑꯩꯁꯦ꯫ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯁꯨ ꯐꯠꯈꯤꯗ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗꯦꯕ, ꯀꯔꯤꯅꯕꯨ ꯑꯣꯜꯂꯛꯄꯅꯣ ꯈꯪꯗꯦꯕ ꯑꯁꯤꯃꯁꯨ꯫ ꯃꯄꯥꯝ ꯑꯗꯨꯅꯅꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯔ ꯈꯨꯜꯂꯤ, ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯍꯥꯏꯗꯅ ꯃꯧ ꯑꯁꯤꯃꯁꯨ ꯃꯤ ꯄꯣꯡ ꯎꯈꯤꯗ꯭ꯔꯦ꯫ ꯋꯥ ꯉꯥꯡꯕ ꯁꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ꯭ꯔꯤꯕ꯫ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫
ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯥꯁꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯍꯦꯟꯊꯣꯏ ꯑꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯃꯅꯦꯝꯕꯨ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯏꯃꯥ! ꯏꯃꯥꯎ! ꯐꯤꯔꯣꯜ ꯈꯖꯤꯛꯇꯪ ꯂꯧꯁꯤꯟꯕꯗꯨꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯅꯣ? ꯑꯣ ꯐꯤꯔꯣꯜꯗꯨꯅ ꯅꯟꯗꯨꯅ ꯂꯩꯔꯕꯣ ꯇꯧꯏꯗꯨꯕꯣ? ꯑꯩꯁꯦ ꯊꯕꯛ ꯆꯠꯀꯗꯕꯅꯦ, ꯈꯔ ꯊꯨꯅ ꯆꯪꯕꯤꯔꯛꯑꯣ꯫ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ, ꯑꯩꯅ ꯁꯣꯝꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯅ ꯂꯩꯔꯦ, ꯑꯗꯨꯒ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯉꯛꯇꯦ ꯍꯥꯏꯕꯅꯤꯗ꯫ ꯇꯥꯕ꯭ꯔꯣ ꯏꯃꯥ?" "ꯍꯥꯏ, ꯇꯥꯔꯦ ꯇꯥꯔꯦ, ꯂꯣꯏꯔꯦ, ꯆꯪꯉꯛꯑꯒꯦ꯫ ꯈꯔ ꯊꯨꯕꯤꯔꯛꯑꯣ, ꯑꯩꯅꯦ ꯊꯦꯡꯈ꯭ꯔꯅꯦ ꯍꯥꯏꯕ." ꯂꯥꯛꯑꯦ, ꯁꯦ, ꯅꯪꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯀꯔꯝꯕꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯣ? ꯑꯁ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯁꯨꯅꯦ ꯌꯥꯝꯃꯟꯗꯅ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯁꯦ ꯇꯨ ꯂꯩ ꯃꯆꯨꯗꯣ ꯑꯗꯨ ꯄꯤꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯑꯇꯩꯁꯤꯅ ꯑꯩꯒꯤ ꯀꯥꯗ ꯅꯤꯡꯊꯤꯅ ꯊꯨꯞꯄꯒ ꯊꯝꯕꯤꯔꯝꯃꯣ ꯏꯃꯥ꯫ ꯍꯣ, ꯏꯃꯥ ꯐꯖꯅ ꯊꯨꯞꯄꯒ ꯊꯅꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯁꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯈꯤ꯫ ꯍꯦꯟꯊꯣꯏꯁꯨ ꯃꯅꯦꯝꯗꯒꯤ ꯂꯧꯍꯧꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯃꯅꯦꯝꯅ ꯁꯨꯔꯒ ꯄꯨꯁꯜꯂꯛꯄ ꯐꯅꯦꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯅꯠꯇꯦ, ꯁꯤꯗꯤ ꯎꯆꯦꯛꯅ ꯃꯊꯤ ꯐꯥꯏꯖꯜꯂꯝꯕ ꯃꯥꯜꯂꯦ꯫ ꯑꯁ ꯑꯩꯗꯤꯕꯀꯣ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯃ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯑꯃ ꯁꯨꯛꯆꯥ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ꯫ "ꯍꯣ ꯏꯃꯥ! ꯏꯃꯥꯎ! ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ." ꯇꯥꯔꯦ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯒꯦ? "ꯋꯥꯠꯄ ꯋꯥꯠꯇꯕ ꯅꯠꯇꯦ ꯏꯃꯥ, ꯁꯤꯕꯨ ꯀꯩꯅꯣ ꯌꯦꯡꯉꯣ, ꯀꯩꯅꯣꯕꯁꯦ? ꯐꯤꯔꯣꯜꯁꯤꯕꯨ ꯁꯨꯗ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯀꯩꯝꯇ ꯌꯦꯡꯉꯝꯗꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤꯗꯤ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯦ, ꯑꯇꯩꯗꯤ ꯈꯪꯖꯗꯦ ꯍꯥꯏꯅ ꯍꯥꯏꯒꯦꯁꯤ ꯅꯠꯇ꯭ꯔꯕ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯥꯆꯪꯗ꯭ꯔꯤꯁꯤꯕꯣ? ꯏꯃꯥꯒꯤꯁꯦ ꯑꯩꯒꯤ ꯐꯤꯔꯣꯜꯅꯤ, ꯏꯃꯥꯒꯤ ꯅꯠꯇꯦ, ꯑꯗꯨꯅ ꯊꯋꯥ ꯁꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯀꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯐꯅꯦꯛ ꯑꯁꯦ ꯏꯃꯥꯅ ꯅꯤꯡꯊꯤꯅ ꯐꯧꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯎꯆꯦꯛ ꯑꯣꯌꯥꯅ ꯃꯊꯤ ꯂꯣꯏꯅ ꯐꯥꯏꯖꯜꯂꯝꯃꯤ꯫ ꯐꯔꯤꯅꯦꯁꯦ, ꯑꯩꯕꯨ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯆꯠꯊꯣꯛꯍꯟꯗꯅꯕ ꯏꯃꯥꯅ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅꯦ ꯍꯅꯨꯕꯤ, ꯅꯪꯀꯣ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ, ꯑꯍꯜꯅꯤꯅ ꯅꯪ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯍꯥꯏꯁꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯗꯤ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯐꯧꯔꯝꯕꯅꯤ, ꯑꯗꯨꯒ ꯎꯆꯦꯛꯅ ꯃꯊꯤ ꯐꯥꯏꯖꯜꯂꯝꯕ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯎꯆꯦꯛꯇꯣ ꯑꯩꯅ ꯐꯥꯔꯒ ꯅꯪꯒꯤ ꯐꯅꯦꯛ ꯑꯗꯨꯗ ꯃꯊꯤ ꯐꯥꯏꯖꯜꯂꯨ ꯍꯥꯏꯅ ꯐꯥꯏꯖꯜꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯌꯥꯔꯦ ꯍꯅꯨꯕꯤ, ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁꯥꯔꯒ ꯋꯥꯗꯣ ꯂꯩꯗꯅ ꯉꯥꯡꯀꯅꯨ ꯇꯥꯏꯅꯗꯦ꯫ ꯊꯕꯛ ꯑꯃꯇꯪ ꯇꯧ ꯍꯥꯏꯅ ꯁꯤꯟꯅꯈꯤꯕꯗ ꯏꯃꯥꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅ ꯇꯧꯔꯛꯀꯦ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯉꯥꯡꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯊꯕꯛꯁꯦ ꯍꯔꯥꯎꯅ ꯆꯠꯆꯒꯦ ꯇꯧꯕꯅꯤ, ꯈꯣꯏꯗꯧꯒꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯍꯦꯟꯊꯣꯏꯗꯨ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯔꯥꯁꯤꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯖꯩ꯫ "ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯏꯔꯥꯡ ꯀꯟꯈ꯭ꯔꯕꯤ ꯅꯨꯄꯤꯁꯤꯒꯤ ꯐꯅꯦꯛꯁꯤꯗ ꯃꯊꯤ ꯐꯥꯏꯖꯟꯅꯤꯗꯣ ꯍꯥꯏꯗꯅ ꯐꯥꯏꯖꯜꯂꯝꯂꯤꯕ ꯎꯆꯦꯛ ꯑꯗꯨꯁꯨꯅꯦ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ꯫ ꯑꯁꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯏꯃꯨꯡꯗ ꯐꯦꯠ ꯇꯧꯔꯒ ꯆꯪꯈ꯭ꯔꯤꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯄꯣꯠ ꯆꯩꯒ ꯑꯃꯨꯛ ꯂꯪꯈꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯁꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯍꯦꯟꯊꯣꯏꯅ ꯀꯥꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯤ꯫ ꯔꯥꯁꯤꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯀꯩꯅꯣ ꯍꯅꯨꯕꯤ? ꯅꯪꯅ ꯅꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯑꯃꯨꯛ ꯌꯦꯡꯉꯤꯗꯨꯅ? ꯁꯦ, ꯐꯅꯦꯛꯁꯦ ꯑꯃꯨꯛ ꯍꯥꯟꯅ ꯁꯨꯔꯝꯃꯨ, ꯑꯩ ꯑꯇꯣꯞꯄ ꯐꯅꯦꯛ ꯑꯃꯁꯦ ꯑꯣꯏꯅ ꯁꯦꯠꯂꯒ ꯆꯠꯂꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯑꯒ ꯑꯩ ꯍꯪꯂꯕꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤ ꯍꯥꯏꯅ ꯈꯔ ꯇꯝꯃꯨ." "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯅꯄꯥꯝꯗ ꯆꯠꯂꯤ, ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯒ ꯉꯁꯤꯁꯨ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯏꯄꯥꯝꯅꯤ, ꯏꯌꯨꯝꯅꯤ, ꯄꯣꯛꯅꯐꯝ, ꯑꯗꯨꯅ ꯆꯠꯅꯤꯡꯗꯅ ꯆꯠꯂꯤꯕ, ꯃꯗꯨꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ?" "ꯕꯦꯝꯃ, ꯏꯊꯧ ꯂꯩꯕ ꯂꯩꯇꯕꯒꯤ ꯋꯥ ꯅꯠꯇꯦ, ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ, ꯑꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯣꯏꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯧꯅꯅꯦ ꯃꯄꯥꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯕꯗꯤ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯛꯑꯣꯏ꯫ ꯑꯩꯈꯣꯏꯅꯕꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅꯅꯦ ꯅꯪꯕꯨ ꯌꯥꯔꯗꯤ ꯅꯄꯥꯝꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕꯗꯣ ꯈꯔ ꯇꯣꯛꯎꯅꯤ, ꯆꯠꯂꯕꯁꯨ ꯃꯔꯝ ꯆꯥꯅ ꯆꯠꯂꯨ ꯀꯩꯗꯧꯒꯦ?" "ꯑꯣ, ꯑꯩꯅ ꯆꯠꯂꯤꯁꯤꯁꯨ ꯂꯦꯝꯅ ꯆꯠꯄ ꯅꯠꯇꯤꯌꯦ, ꯃꯔꯝ ꯂꯩꯗꯅ ꯆꯠꯂꯤꯕ꯫ ꯅꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯐꯝꯂꯒ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯤꯕꯗꯣ ꯅꯕꯦꯝꯃ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯍꯣꯜꯂꯒ ꯄꯨꯔꯛꯇꯨꯅ ꯆꯥꯔꯤꯕ, ꯈꯪꯉꯕ? ꯑꯩꯕꯨꯅꯦ ꯏꯄꯥꯝꯗ ꯆꯠꯄ ꯂꯦꯞꯄꯣ ꯍꯥꯏꯔꯗꯤ ꯅꯈꯣꯏꯁꯨ ꯅꯊꯤꯕꯣꯡꯁꯤꯡ ꯑꯗꯣ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ." "ꯕꯦꯝꯃ,
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯁꯨꯔꯒ ꯇꯥꯜꯂꯛꯂꯤꯕ ꯁꯦꯜ ꯑꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕ? ꯏꯃꯥ ꯍꯅꯨꯕꯤ, ꯅꯪꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯣ? ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯕꯛ ꯁꯨꯔꯨꯕ, ꯑꯗꯨꯅ ꯁꯦꯜ ꯀꯌꯥꯝꯕꯨ ꯌꯥꯝ ꯐꯪꯗꯣꯏꯅꯣ? ꯃꯥꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯗꯤꯅꯦ, ꯁꯦ ꯑꯩꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯐꯥꯎꯕ ꯀꯣꯟꯅꯗꯦ. ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯂꯒ ꯐꯪꯕ ꯁꯦꯜ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯅꯪꯅ ꯋꯥ ꯑꯣꯏꯅꯒ ꯉꯥꯡꯉꯗꯅ. ꯍꯣ, ꯅꯪ ꯃꯉꯥꯏꯔꯦ ꯌꯥꯝ ꯍꯩꯁꯤꯡꯉꯤꯁꯦ. ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯏꯃꯥꯅ ꯍꯪꯕꯅ ꯈꯖꯤꯛꯇꯪ, ꯅꯪꯅ ꯈꯨꯝꯕꯅ ꯋꯥꯁꯦ ꯆꯥꯝꯃ ꯍꯦꯛꯇ ꯈꯨꯝꯂꯛꯏ. ꯅꯤꯡꯊꯤꯖꯅ ꯋꯥꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯒꯥꯏꯗꯨ ꯅꯪꯕꯨ ꯍꯩꯇꯕ꯭ꯔꯥꯕ? ꯏꯃꯥꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯉꯥꯡꯍꯟꯕꯅꯤ. ꯃꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯦ, ꯑꯗꯨꯒ ꯏꯃꯥꯅ ꯁꯥꯎꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯗꯨꯅꯅꯦ ꯇꯨꯃꯤꯟꯅ ꯄꯪꯂꯩ ꯃꯔꯩꯕꯤꯌꯨ. ꯏꯁ, ꯍꯅꯨꯕꯤ ꯅꯪꯒ ꯉꯥꯡꯅꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ. ꯑꯩ ꯆꯠꯂꯦ, ꯑꯗꯨꯒꯅꯦ ꯐꯅꯦꯛꯇꯣ ꯁꯨꯔꯝꯒꯗꯕꯅꯤꯀꯣ. ꯑꯩ ꯆꯠꯂꯦ, ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ. ꯅꯨꯄꯥꯗꯣ ꯊꯕꯛ ꯍꯜꯂꯛꯑꯒ ꯑꯩꯕꯨ ꯈꯔ ꯏꯄꯥꯝꯗꯒꯤ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯌꯨ. ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯗꯨ ꯆꯠꯈ꯭ꯔꯦ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯁꯤꯅ ꯑꯃꯨꯛ ꯃꯇꯣꯝꯇ ꯍꯥꯏꯖꯍꯧꯏ. ꯑꯩꯒꯤ ꯏꯃꯧꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯩꯕꯨ ꯃꯥꯅ ꯃꯅꯦꯝꯅꯤ ꯀꯥꯏꯅ ꯎꯁꯤꯠꯄꯤꯒꯗꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ. ꯑꯩꯅ ꯋꯥꯁꯦ ꯈꯖꯤꯛꯇꯪ ꯀꯟꯅ ꯍꯦꯛ ꯉꯥꯡꯂꯨꯕꯒ ꯃꯥꯅ ꯑꯩꯕꯨ ꯁꯝꯕꯨ ꯐꯣꯏꯕ, ꯁꯥꯊꯤꯅ ꯐꯨꯔꯤꯕ. ꯑꯗꯨꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯐꯥꯎꯕ ꯀꯤꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯡꯅꯤꯡꯕꯅꯗꯤ ꯂꯣꯏꯕ. ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯐꯩꯗꯣ. ꯃꯥꯅ ꯅꯨꯄꯥ ꯊꯣꯛꯃꯟꯗꯕꯗꯨꯗ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ. ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯗꯨꯅ ꯃꯃꯧꯒꯤ ꯐꯅꯦꯛ ꯑꯗꯨ ꯁꯨꯔꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯗ ꯔꯥꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯩ. ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡ ꯂꯣꯃꯜꯂꯤꯗꯨꯕꯣ? ꯃꯥꯅꯤ. ꯑꯗꯣ ꯅꯪꯕꯨ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯊꯕꯛ ꯑꯗꯨ ꯊꯦꯡꯅ ꯍꯜꯂꯛꯏꯗ? ꯍꯣꯏ ꯃꯥ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯗꯤ ꯏꯃꯥ ꯂꯩꯕ ꯎꯗꯦꯅ, ꯀꯥꯏ ꯆꯠꯈꯤꯒꯦ? ꯃꯧꯗꯣ ꯃꯄꯥꯝ ꯆꯠꯈꯤꯕꯅꯤ. ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯜꯂꯣꯅ ꯍꯥꯏꯔꯝꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯏꯃꯥꯒ ꯈꯠꯅꯔꯒ ꯆꯠꯈ꯭ꯔꯤꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯁ ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯗ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯔꯤꯗꯨꯕꯣ? ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯏꯃꯥꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯍꯦꯛꯇ ꯐꯨꯕꯤꯔꯤꯕꯗꯨꯅꯤ. ꯑꯗꯨꯗ ꯏꯃꯥꯅ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯅ ꯈꯠꯅꯕ ꯍꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯒꯗꯣꯏꯅꯣ? ꯑꯩꯅꯅꯦ ꯍꯦꯟꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯤꯖꯈ꯭ꯔꯦ. ꯁꯦ, ꯏꯃꯥꯒꯤ ꯁꯝ ꯈꯔ ꯍꯧꯔꯤꯕꯁꯦ ꯃꯥꯅ ꯐꯣꯏꯕꯗ ꯂꯨ ꯀꯣꯛꯀꯗꯧꯔꯕꯅꯤ. ꯑꯗꯨꯒꯅꯦ ꯏꯃꯥꯒꯤ ꯊꯣꯝꯕ, ꯅꯪꯁꯨꯅꯦ ꯅꯇꯨ ꯑꯁꯤꯅ ꯅꯃꯥ ꯑꯩꯕꯨ ꯐꯨꯔꯤꯕ ꯉꯥꯡꯂꯤꯕ ꯃꯗꯨꯗꯒꯤ ꯇꯧꯍꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯅꯣꯡꯃꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ. ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯤꯕꯨ ꯏꯃꯧ ꯑꯁꯤꯅ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯇꯧꯍꯟꯅꯕ꯭ꯔꯅꯦꯍꯦ? ꯀꯩꯅꯣ ꯏꯃꯥ, ꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯖꯕꯒꯤ ꯈꯔ ꯑꯗꯨ ꯀꯦꯖꯕꯅꯤ. ꯑꯗꯨꯅ ꯊꯕꯛꯇꯣ ꯏꯃꯥꯗ ꯇꯧꯍꯟꯕꯩ ꯋꯥꯅꯤ. ꯃꯁꯤꯗꯕꯨ ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯁ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯟꯖꯤꯜꯂꯨꯗꯦ. ꯏꯃꯥꯗꯤ ꯅꯃꯧ ꯅꯨꯄꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ? ꯍꯩꯃꯥ, ꯃꯁꯤꯗꯤ ꯄꯨꯔꯥ ꯁꯤꯔꯦꯗꯅ ꯁꯤꯗꯤ. ꯍꯥꯏ, ꯅꯇꯨ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯃꯥꯒꯤ ꯃꯁꯥꯗꯨꯗ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯦꯝꯅꯤ ꯍꯥꯏꯅ ꯀꯔꯤꯃꯠꯇ ꯎꯁꯤꯠ ꯊꯑꯣꯏꯕꯤꯕ ꯅꯠꯇꯦ, ꯈꯪꯉꯕ? ꯃꯥꯅ ꯀꯦꯖ ꯃꯧꯖꯕ ꯇꯧꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ. ꯀꯦꯖꯁꯅꯨ, ꯃꯧꯖꯁꯅꯨ. ꯃꯧ ꯑꯃꯒꯤ ꯃꯊꯧ ꯑꯗꯨꯒ ꯃꯅꯦꯝ ꯑꯃꯗ ꯀꯔꯝꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤꯅꯦ. ꯏꯃꯥ, ꯌꯥꯔꯦ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ. ꯋꯥꯈꯜꯗꯣ ꯐꯅ ꯈꯟꯗꯣꯛꯄꯤꯌꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯐꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯑꯩꯅꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ. ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ ꯏꯃꯥ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯗꯣ ꯍꯦꯟꯊꯣꯏꯕ ꯈꯣꯏꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ. ꯔꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗꯨ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯀꯟꯗ ꯆꯪꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦꯗꯅ. ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯗꯅ ꯏꯆꯥ ꯑꯁꯦ ꯁꯦꯝꯖꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯍꯥꯟꯅꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯕ ꯏꯆꯥꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯈ꯭ꯔꯦꯅꯤꯁꯦ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯍꯦꯟꯊꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯅꯦꯝ ꯑꯁꯣꯟꯕꯤ ꯑꯗꯨꯕꯨ ꯊꯕꯛ ꯀꯌా ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯦꯜꯂꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯦꯟꯊꯣꯏꯅ ꯃꯅꯦꯝ ꯔꯥꯁꯤꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ.
ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ 3-4 ꯈꯛꯇ ꯍꯣꯟꯕꯤꯌꯨ ꯂꯥꯛꯑꯣ ꯕꯦꯝꯃ ꯏꯃꯥꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯈꯛꯇ ꯁꯣꯔ ꯍꯣꯟꯗꯣꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯅꯪꯕꯨ ꯏꯔꯨꯗꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯨꯔꯣꯗꯅ ꯏꯃꯥꯁꯦ ꯅꯨꯡꯁꯥꯅꯒ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯏꯁꯤꯡꯒ ꯑꯃꯨꯛ ꯍꯣꯜꯂꯨꯕꯗꯣ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅꯕꯨ ꯊꯕꯛ ꯑꯃꯇꯪ ꯍꯥꯏꯔꯨꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨم ꯇꯧꯔꯛꯑꯗꯕꯅꯤ ꯑꯣ ꯑꯩꯁꯨꯅꯦ humang saubana khanglak pangamdadana iruja thoke haina tawrini aduna isingdo yam thuna soklo aduga imana ayuktagi thabak sungle lepte kaina haidubu nate imabu kai kai thabak suradana adumaina hairino ba cha khara thongba lai thongmai khara thanba adugiro imana ngangi dubo adudine nabema aina mayamasigi chana naba puduna lairabanina thabak tudi sel puthokpa ngamdaba imana suba tabani aduga thabak adu suningrabati imasu aidona ana pamdagi selado chana thaknanaba phau chenga do he he honba chapiru chu hai mau nangne wa ngangbada ko yamna ka ama hinmali thaksi kasina marol ama naijiba nate nangonda bu aikoina napa madudagi phau cheng holu jo haina haibro nangna na thauleitaduna nukti khudingi chatlaga pangpudu purakliba natro nangna dumaina puraklabani na chaba tabani o nangna puraktadine icha asina ngamna na basuraga tanjaga tabani icha asina thabak ama hik subaga mau nangna a ipamlomdagi mi ukini izat taba thabak tawige tawdega tawdana adum athingba thamba natro madu oiba tarabadine napa madudagi holaga aikoise thakpa taba khangaba nangne ichana pamjana lawba imawni haidana aina nungsina luna tawbiba asida yam usitrene engonda manem amani haidana nangna engonda kari thawgolon bebarbu utlibage bebarga tawbudi lairadana se sammase nangna phoibada lu kokadore nangu bimause ai pele o e khare mapok khudingine sungtheng hek thengna gumsi koi be manang e ai di imase yamna thengna janingi ne nachana su si pokni di khang hayeng wai mayum makai palaga matu macha kamdongna thakani haibadi takpi tambi raktrabani na kadai dagi nupi thakpa ngamdori ge nacha nupa asina sure haidana matu aigine haibada ngasi phawba phaling ama phawba lebidi ne adu oi batarabadi aina tawrise tawpham thokpa tabani is aduga imana yamnaga award apaga sadana hai singbiga saraga ngangbiri dubu nate imana ngasi phawba imung asida cheng khuya ama phawba pusin birakhrabra nathibong ado chabadi khongrai sat satuna chaine aduga chana na ba cheng chakti kadai digi pusile haibadi khangdaba makai waga su chawna ngangba saradana o hayin khaidine aine ipamdagi honjarakpa phau cheng ado aduna thongba cha insang do ima chabiranu chabusu yararoi kadai digi no ma thiraga charuro khangaba mau nangse ichamak ne hek lawriba imawni ko nangmangna engonda adumaina ngangba ngamlabani ko adusu nangi irujananaba ising adu so haiba yadabagi damakta phai tawko noi taw nakhoisu hayeng nangi nachana su yawraklaba kana duda aingonda nangna tawriba asumaina nangsu namaw aduna tawraklaba kana duda nangsu khangadabani khang ha hayo imagi waside amtabu pena nokningkhreda ho akhoidi ne imaudo aigi ikhada namthaduna thamdoriba khangaba aigi ithaktaga mamina phawba hankatna yenghaloi akhoidi imadi aise yamna nungaitana leiramliba oire aidi nangse sum khanjaluraga kiba madam yawsilaine he hanubi nang aigi chana thakna badakadi huga hapchilakanu he adumainaga tawraga aise nangna hatnaba honaraba aina nangbu kaidogi he pukphattabi mawtongambi nangna adumaina khandana kanana khangani mase yamna phatkidraba nubini ne ko nate asibu kadai degi aigi ichanu pa asina thengnarudan aigi imawoina pusilaklibano khangdeba he hanubi kariba nangno je haidu kaino aibu tongam bi kain nachindo thugai gi hanubi nang asidi asi haiduna henthoi yamna sauna asonbi manem rasigi machinbana dudo khupakna yamna kana thajilam rasi sumamong nu phurakliba donga thokchanana ba haina hotnaje adubu ngamlamde asumna henthoi na thajinba adudadi rasigi chinbana du tattuna I phawa thoklami matawaduda henthoi di mathamoi adu peladuna hayai ha khanglabra hanubi nangna chinadu kan khodana kan khobana chindo haujikti henthoi ase kanano haiba chapchana khangamani ni na ngasaina irujabagi ising ado marei mara tawdabida koksoklorabadi asumaina su kaisu tawramoine ko aduni khango aina haibade injabadi adugumba chaina su phangba dabani ayo ima ai si nangse agi mauni ni ko nangse ha ngasi nangna nanem aingonda tawribase
ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯈꯪꯉꯨ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯤꯡꯆꯥꯕꯤꯅꯦ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯦ ꯍꯦ ꯅꯨꯄꯤ ꯅꯪ ꯅꯆꯤꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯂꯦꯞꯇꯦꯅꯦ ꯃꯈꯥ ꯇꯥꯅ ꯈꯔꯒ ꯆꯩ ꯆꯥꯅꯤꯡꯉꯤꯕ꯭ꯔꯥꯕ ꯍꯥ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯡꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯅ ꯏꯃꯥ ꯀꯩꯅꯣ ꯅꯆꯤꯟꯒꯥꯗꯣ ꯀ꯭ꯋꯥ ꯃꯍꯤꯔꯣ ꯇꯧꯏꯗꯨꯕꯣ ꯅꯠꯇꯦ ꯀ꯭ꯋꯥ ꯆꯥꯅ ꯆꯥꯅ ꯏꯃꯥꯅ ꯀꯞꯄꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯍꯥ ꯆꯟꯗꯥꯟ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥ ꯃꯍꯤꯅꯣ ꯑꯩꯕꯣ ꯀ꯭ꯋꯥ ꯆꯥꯕ ꯃꯤꯔꯣ ꯍꯥ ꯁꯦ ꯅꯇꯨ ꯑꯁꯤꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯤ ꯈꯪꯉꯕ ꯃꯥꯅ ꯐꯨꯕꯒꯤ ꯆꯤꯟꯕꯥꯟ ꯑꯁꯦ ꯏ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯪꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯀ꯭ꯋꯥ ꯆꯥꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯍꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯨ ꯀ꯭ꯋꯥ ꯆꯥꯕꯤ ꯃꯌꯥ ꯆꯨꯕꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯅꯦ ꯍꯦ ꯑꯦ ꯍꯦꯟꯊꯣꯏ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯏꯃꯥꯗ ꯐꯨꯔꯤꯗꯤ ꯀꯩ ꯇꯧꯕꯩꯅꯣ ꯅꯨꯄꯥ ꯅꯪꯁꯨꯅꯦ ꯅꯃꯥ ꯑꯁꯤꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯅꯤꯅꯦ ꯇꯨ ꯑꯩꯅ ꯏꯔꯨꯖꯒꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯎꯆꯣ ꯍꯥꯏꯔꯨꯕꯗ ꯅꯃꯥ ꯑꯁꯤꯅ ꯀꯥꯏꯗꯒꯤꯅꯣ ꯋꯥꯁꯦ ꯂꯥꯝꯁꯤꯟꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯛꯏꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯜꯂꯕꯅꯤꯅ ꯑꯗꯨꯝ ꯐꯨꯗꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯏꯃꯥꯅ ꯏꯊꯧ ꯂꯩꯇꯗꯨꯅ ꯏꯄꯥꯝꯗꯒꯤ ꯍꯣꯜꯂꯒ ꯅꯈꯣꯏꯕꯨ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯤ ꯑꯩꯅꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏꯒꯤ ꯅꯊꯤꯕꯣꯡꯁꯨ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯂꯧꯔꯨꯔꯒ ꯊꯛꯄꯤꯕ ꯑꯗꯨꯒ ꯏꯊꯧ ꯂꯩꯇꯕꯤꯁꯨ ꯇꯥꯍꯟꯕ ꯈꯪꯅꯤ ꯅꯣꯏ ꯈꯪꯅꯤ ꯍꯥꯏꯁꯤꯅꯤ ꯃꯊꯪꯗꯒꯤꯗꯤ ꯏꯄꯥꯝꯗꯒꯤ ꯀꯩꯝꯇ ꯂꯧꯔꯣꯏꯕ ꯑꯗꯨꯒꯅꯦ ꯅꯈꯣꯏꯁꯦ ꯀꯪꯁꯤ ꯍꯦꯛ ꯁꯤꯍꯟꯒꯦꯕ ꯅꯨꯄꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯋꯣꯏꯕꯩꯔꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯊꯥꯖꯗ꯭ꯔꯒ ꯅꯈꯣꯏꯅ ꯃꯥꯁꯤꯗ ꯍꯦꯛ ꯍꯪꯉꯨ ꯍꯧꯖꯤꯛꯇꯅꯤ ꯈꯪꯉꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯈꯣꯏꯗꯣꯡ ꯊꯤꯠꯄ ꯋꯥ ꯉꯥꯡꯕꯤꯔꯗꯤ ꯏꯃꯥ ꯑꯗꯨꯝ ꯆꯩ ꯆꯥꯕ ꯇꯥꯕꯅꯤꯕ ꯀꯩꯗꯧꯅꯤꯒꯦ ꯑꯍꯜꯁꯨ ꯐꯅꯕ ꯑꯣꯏꯔꯦ ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯔꯒ ꯄꯪꯂꯩ ꯃꯔꯩꯕ ꯌꯥꯕꯗꯨꯕꯨ ꯏꯃꯥ ꯁꯤꯃꯕ ꯍꯥꯏ ꯏꯃꯥꯒꯤ ꯊꯣꯝꯕ ꯅꯪꯅꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯤꯕ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯇꯨ ꯑꯁꯤꯅ ꯑꯩꯕꯨ ꯆꯤꯟꯕꯥꯜꯒꯥꯁꯦ ꯏ ꯇꯥꯕ ꯃꯈꯩ ꯐꯨꯔꯤꯕꯁꯤꯕꯨ ꯅꯪ ꯀꯔꯤꯃꯇ ꯉꯥꯡꯒꯦ ꯆꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯨꯝ ꯑꯣꯟꯁꯤꯟꯗꯅ ꯅꯇꯩ ꯅꯅꯥꯎ ꯆꯪꯉꯒ ꯆꯥꯒꯦ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯦ ꯑꯩꯁꯦ ꯍꯥꯠꯀꯦ ꯍꯥꯏꯔꯒ ꯍꯥꯠ ꯑꯩ ꯍꯤꯡꯖꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ ꯏꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯀꯥꯏꯅ ꯑꯣ ꯐꯠꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯅꯠꯇꯤꯌꯦ ꯅꯪꯅꯦ ꯈꯪꯉꯕ ꯍꯅꯨꯕꯤ ꯍꯦ ꯅꯨꯄꯥ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯐꯠꯇꯕ ꯇꯥꯍꯜꯂꯤꯁꯦ ꯐꯠꯇꯕ ꯅꯃꯥꯅ ꯐꯠꯇ꯭ꯔꯒ ꯅꯪꯁꯨ ꯅꯃꯥꯁꯦ ꯈꯔꯗꯁꯨ ꯆꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯣꯏꯅꯦ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯐꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯏꯅꯤꯗꯨꯕꯣ ꯅꯨꯄꯤ ꯏꯃꯥꯁꯦ ꯈꯔ ꯐꯨꯖꯤꯜꯂꯣ ꯃꯁꯦ ꯃꯆꯤꯟ ꯑꯁꯦ ꯏ ꯊꯣꯛꯂꯕ ꯐꯥꯎꯕꯗ ꯍꯟꯗꯦ ꯃꯁꯝ ꯑꯁꯦ ꯈꯔꯒ ꯑꯝꯇ ꯐꯣꯏꯖꯤꯜꯂꯨꯃꯦ ꯍꯣꯏ ꯅꯨꯄꯥ ꯑꯩ ꯐꯣꯏꯒꯦ ꯌꯦꯡꯉꯨꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯅ ꯔꯥꯁꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯝꯃꯤ ꯔꯥꯁꯤꯗꯤ ꯀꯞꯇꯨꯅ ꯃꯃꯧꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯊꯥꯗꯣꯛꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯅꯥꯏꯅꯦꯍꯦ ꯑꯁ ꯑꯩꯌꯣ ꯏꯃꯥ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯍꯥꯏ ꯊꯣꯝꯕ ꯅꯇꯨꯁꯦ ꯈꯥꯝꯃꯨꯅꯦꯍꯦ ꯅꯇꯨꯁꯦ ꯈꯥꯝꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯏꯟꯁꯤꯜꯂꯒ ꯑꯩꯕꯨ ꯐꯣꯜꯂꯤꯕꯅꯤꯅꯦ ꯍꯥꯏ ꯃꯍꯥ ꯆꯟꯗꯥꯟ ꯅꯪꯇ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯀꯔꯤ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯁꯤꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯑꯗꯨꯝꯅꯒ ꯅꯪꯅ ꯍꯥꯏꯖꯕꯒ ꯁꯥꯔꯗꯅ ꯅꯪ ꯑꯣꯏꯅ ꯁꯤꯔꯣꯅꯦ ꯍꯅꯨꯕꯤ ꯅꯪ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯦꯟꯊꯣꯏꯅ ꯔꯥꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯁꯤꯗꯤ ꯃꯃꯧꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈꯤꯕ ꯑꯗꯨꯗꯒꯤ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯄꯒ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯊꯣꯏꯗꯤ ꯃꯅꯦꯝꯗꯨ ꯅꯥꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯅ ꯅꯨꯡꯇꯤꯃꯛꯀꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯅꯦꯝꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯕꯤꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯔꯥꯁꯤ ꯑꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ ꯍꯦꯟꯊꯣꯏꯗꯤ ꯃꯇꯣꯝꯇ ꯃꯅꯦꯝ ꯑꯅꯥꯕꯤ ꯑꯁꯣꯟꯕꯤ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯖꯔꯝꯃꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯣꯛ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯗꯦ ꯀꯩꯗꯧꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯈꯥꯡꯉꯩ ꯈꯥꯡꯉꯒ ꯍꯤꯡꯉꯤꯕꯅꯣ ꯈꯪꯗꯦ ꯋꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯦꯗꯀꯣ ꯍꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯒꯤ ꯏꯅꯦꯝ ꯁꯤꯗꯕꯤ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯋꯥꯏ ꯁꯪꯅ ꯑꯝꯇꯗꯤ ꯍꯤꯡꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯅ ꯄꯥꯎ ꯆꯦꯜꯂꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯅꯥꯔꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯕꯅꯤꯅ ꯏꯄꯥꯝꯗ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯅꯥꯕ ꯍꯪꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯦꯝꯗ ꯆꯧꯁꯤ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤꯁꯨ ꯂꯩꯊꯣꯔꯛꯁꯦꯕ ꯍꯣꯏ ꯆꯠꯄꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨꯗ ꯂꯩꯊꯣꯛꯎꯔꯒ
ꯑꯁꯤꯗꯅ ꯏꯃꯥꯁꯤꯅ ꯀꯝꯗꯧꯅ ꯃꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯅꯣ? ꯏꯃꯥꯁꯤꯅ ꯀꯩꯝꯇ ꯇꯧꯗꯕ ꯑꯣꯏꯔꯗꯤ ꯐꯕ. ꯅꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯍꯧꯒꯠ ꯀꯥꯡꯈꯠꯂꯛꯇ꯭ꯔꯤꯁꯤꯗ ꯀꯃꯥꯏꯅ ꯊꯥꯗꯣꯛꯑꯝꯃ ꯆꯠꯀꯗꯣꯏꯅꯣ? ꯑꯩꯅꯅꯦ ꯏꯄꯥꯝꯗ ꯆꯠꯁꯤ ꯍꯦꯛ ꯍꯥꯏꯔꯨꯔꯕ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯒꯤꯗꯤ ꯑꯗꯨꯝ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕ ꯉꯥꯛꯇꯅꯤ. ꯑꯁꯦ ꯅꯈꯣꯏꯒꯤ ꯅꯃꯥꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯤꯅꯤ ꯏꯄꯥꯝꯗ ꯂꯩꯔꯨꯗꯧꯕ ꯑꯁꯤꯗ ꯍꯦꯛ ꯁꯤꯔꯒ ꯂꯩꯔꯝꯃꯗ꯭ꯔꯣ? ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯅꯃꯥꯁꯦ ꯅꯥꯕ ꯅꯠꯇꯦ, ꯅꯥꯁꯟꯅꯔꯤꯕ. ꯃꯥꯒꯤꯁꯦ ꯑꯩꯅ ꯈꯔ ꯃꯉꯣꯟꯗ ꯅꯍꯥꯟ ꯅꯣꯡꯃ ꯐꯨꯔꯨꯕ ꯑꯗꯨꯗꯒꯤ ꯇꯧ ꯌꯥꯎꯅ ꯇꯧꯔꯤꯅꯤ ꯈꯪꯉꯕ. ꯅꯥꯔꯤꯅꯦꯗꯤ ꯍꯥꯏ, ꯃꯊꯤꯕꯣꯡꯁꯤꯅ ꯕꯣꯔꯥꯅꯤ ꯆꯥꯏꯁꯦ ꯈꯪꯉꯕ. ꯑꯅꯥꯕ ꯃꯤꯅꯕꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯅꯕ꯭ꯔꯣ? ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯗꯤ ꯏꯃꯥꯗꯣ ꯃꯁꯥꯁꯦ ꯀꯟꯈꯠꯂꯛꯑꯗꯕꯅꯤ. ꯑꯗꯨꯅ ꯅꯨꯄꯥ ꯍꯣꯔꯦꯟꯗꯤ ꯉꯟꯇꯥꯅ ꯆꯠꯂꯨꯁꯤꯀꯣ. ꯑꯗꯨꯒ ꯉꯥ ꯑꯆꯧꯕꯗꯣ ꯃꯗꯨ ꯇꯧꯔꯒ ꯑꯝꯇ ꯄꯦꯟꯅ ꯊꯣꯡꯉꯒ ꯆꯥꯊꯣꯔꯛꯁꯤꯕ ꯏꯄꯥꯝꯗ. ꯍꯣꯏ ꯆꯠꯂꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯅꯥꯕꯤ ꯑꯁꯣꯟꯕꯤ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯈꯟꯗꯕ ꯃꯈꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯈꯤ. ꯃꯈꯣꯏꯅ ꯂꯩꯇ꯭ꯔꯕꯗ ꯔꯥꯁꯤ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯥ ꯍꯦꯜꯂꯛꯄ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯥꯡꯒꯤ ꯏꯔꯤꯛ ꯀꯌా ꯑꯃ ꯁꯤꯟꯊꯔꯛꯂꯤ. ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯕꯤꯔꯣ. ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯌꯦꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯃꯇꯝ ꯑꯃꯗ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯁꯤꯀꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯁꯥ ꯀꯌా ꯑꯃ ꯇꯧꯖꯈꯤ. ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯈꯤꯕ. ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯔꯣ ꯃꯆꯥ ꯃꯃꯧ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ? ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯍꯥꯛꯇꯤ ꯅꯆꯥ ꯅꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗ꯭ꯔꯤ ꯉꯟꯇꯥꯅ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ. ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯍꯩꯅꯥꯟꯅ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯝꯂꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯑꯁꯦ ꯐꯪꯂꯝꯂꯣꯏꯗꯕꯅꯤ. ꯑꯩꯁꯦ ꯁꯤꯕꯁꯨ ꯉꯝꯗꯦ, ꯍꯤꯡꯕꯁꯨ ꯉꯝꯗꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯪꯍꯟꯕꯤꯔꯦꯗꯀꯣ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ. ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯔꯣ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯩ ꯈꯥꯡꯕ ꯉꯝꯗꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯁꯣꯝꯗꯅ ꯔꯥꯁꯤ ꯑꯃꯗꯤ ꯊꯣꯝꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯔꯥꯁꯤꯒꯤ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ. ꯅꯣꯡꯃꯗꯤ ꯔꯥꯁꯤꯕꯨ ꯄꯣꯛꯄ ꯃꯆꯥ ꯇꯣꯝꯆꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯛ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯟꯗꯛꯇꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ. ꯏꯄꯥꯅ ꯃꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯏꯃꯥꯛꯄꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯌꯨꯝꯗ ꯅꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗꯕ꯭ꯔꯥ? ꯑꯁ ꯄꯥꯕꯨꯡ, ꯀꯩꯕꯨ ꯇꯧꯔꯝꯗꯣꯏꯅꯣ? ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ. ꯃꯗꯨꯒꯤ ꯍꯟꯅꯨꯕꯤꯗꯣ ꯁꯨꯡꯅꯨ ꯍꯦꯛ ꯅꯨꯡꯁꯤꯗꯦ. ꯃꯥꯗꯅꯦ ꯁꯤꯔꯝꯃꯗꯤ ꯐꯗꯧꯅꯤ. ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥ? ꯅꯪꯕꯨ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ꯭ꯔꯣ? ꯅꯪꯅꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯤ. ꯌꯨꯝ ꯑꯗꯨꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯂꯣꯏꯅꯃꯛ ꯊꯧꯗꯥꯡ ꯄꯨꯒꯗꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯟꯅꯨꯕꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗோ ꯀꯅꯥꯗꯅꯣ? ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯅꯠꯇꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯅꯅꯦꯝꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯁꯤꯒꯨꯝꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯤ ꯅꯪꯅ ꯅꯅꯦꯝ ꯑꯗꯨꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯅꯕꯨꯡ ꯑꯁꯤꯒꯤ ꯅꯅꯝꯃ ꯑꯁꯤꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯕ꯭ꯔꯥ? ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯣ ꯅꯅꯝꯃ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯍꯥ? ꯑꯗꯨꯒ ꯏꯃꯥ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯕ ꯐꯥꯎꯕ ꯅꯪꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥꯏ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ. ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯅ ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯅꯪꯅ ꯆꯩ ꯊꯥꯡꯒꯗꯕꯅꯤ. ꯅꯈꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯄ ꯅꯃꯥ ꯅꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯈꯤ. ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯈꯣꯏꯕꯨ ꯍꯩꯅꯥ ꯆꯠꯄ ꯇꯝꯕꯤꯔꯛꯏ. ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯝꯕꯤꯔꯛꯏ. ꯑꯗꯨꯒ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯄꯨꯝꯕꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯃꯤꯔꯛ ꯇꯤꯜꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕꯕꯨ ꯃꯤꯔꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯥꯕꯨꯡ, ꯅꯆꯥꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯤ. ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯒꯦ ꯄꯥꯕꯨꯡ. ꯅꯨꯄꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ. ꯑꯗꯨꯒ ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯑꯃ ꯉꯥꯡꯈ꯭ꯔꯦ.
ꯑꯁꯨꯝꯅ ꯍꯦꯟꯊꯣꯏ ꯑꯃꯗꯤ ꯊꯣꯡꯕ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯔꯥꯁꯤ ꯑꯗꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯃꯨꯡ ꯑꯗꯨꯗ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯦꯟꯊꯣꯏꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯗꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯥꯁꯤꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯃꯧꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯒꯨꯝ ꯋꯥꯗꯤ ꯉꯥꯡꯕ ꯉꯝꯖꯗ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯠꯂꯤ꯫ ꯊꯣꯝꯕꯅ ꯊꯤꯟꯊꯗꯅ ꯑꯃꯥꯏꯕꯤ ꯑꯃꯕꯨ ꯀꯧꯔꯨꯔꯒ ꯔꯥꯁꯤꯕꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯔꯥꯁꯤ ꯅꯤꯡꯊꯤꯖꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯖꯔꯕ ꯑꯗꯨꯗꯗꯤ ꯔꯥꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯑꯗꯨ ꯐꯒꯠꯂꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯊꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯅꯦꯝ ꯔꯥꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫